ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯋꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯋꯥꯡꯒꯤ ꯏꯄꯨ ꯑꯗꯨꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯋꯥꯡꯒꯤ ꯏꯄꯨ ꯑꯗꯨꯒꯤ ꯊꯋꯥꯏ꯫ ꯏꯃꯥ ꯍꯥꯏꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯣꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯅ ꯂꯧꯔꯛꯏ꯫ ꯑꯍꯤꯡꯗꯨꯗ ꯑꯗꯨ ꯀꯟꯅ ꯃꯆꯥꯅꯤꯄꯥꯗꯨꯅ ꯂꯧꯔꯛꯄꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯣꯔꯦꯟꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯇꯤꯒꯗꯨ ꯈꯪꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯣꯟ ꯇꯥꯈ꯭ꯔꯤꯕ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯍꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯄꯗ ꯌꯣꯍꯦꯟꯗꯤ ꯃꯌꯥꯒ ꯍꯤꯒꯠꯇꯨꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯁꯕꯥꯛ ꯐꯛꯅ ꯍꯥꯡꯗꯣꯛꯂꯒ ꯁꯣꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯨꯝꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯇꯁꯨ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯅ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨꯕు ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯇꯩꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯔꯥꯇꯤꯅ ꯌꯣꯍꯦꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯠ ꯄꯝꯈꯠꯂꯤ꯫ ꯑꯗꯨꯒ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯟꯗ ꯃꯅꯤꯡ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯤꯕꯗꯤ? ꯑꯗꯨꯒ ꯅꯈꯨꯠ ꯅꯁꯥꯒꯁꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯩꯁꯤꯟꯗꯅ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯔꯤꯕ ꯂꯩꯈꯣꯝꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯍꯤꯡꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯦ ꯂꯣꯏꯔꯦꯕꯁꯦ, ꯆꯥꯝꯊꯣꯛꯄꯤꯒꯦ ꯂꯥꯎꯅꯦ ꯍꯥꯏꯗꯅ ꯃꯅꯤꯡꯗ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯊꯝꯂꯤꯕ ꯁꯦꯟꯇꯦꯛꯁꯇꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯟꯗꯨꯅ ꯂꯩꯈꯣꯝꯁꯤꯡꯗꯣ ꯆꯥꯝꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯔꯦꯟꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯉꯁꯥꯏ ꯌꯣꯍꯦꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯨꯟꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯊꯪꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯁꯣꯡ ꯁꯣꯡꯂꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯣꯔꯦꯟ ꯈꯪꯗꯨꯅ ꯃꯅꯤꯡꯗ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯌꯣꯍꯦꯟꯕꯨ ꯄꯝꯗꯨꯅ ꯔꯥꯇꯤꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯀꯧꯕꯕꯨ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡꯁꯦ ꯑꯩꯇꯪꯒꯤ ꯏꯆꯥꯔꯣ? ꯑꯩꯇꯪꯒꯤ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯩꯈ꯭ꯔꯦꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯤꯇꯪꯗꯁꯨ ꯑꯉꯥꯡꯁꯦ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯕꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯁꯨ ꯌꯦꯡꯕꯤꯔꯝꯕ ꯐꯥꯎꯕꯗꯤ ꯌꯥꯕꯅꯦꯕ꯫ ꯀꯗꯥꯏꯗꯕꯨ ꯌꯦꯡꯉꯤꯕꯅꯣ ꯈꯪꯗꯦꯝꯅꯦ ꯃꯁꯤ ꯅꯤꯄꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯗꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯀꯔꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯄꯥꯜꯗ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯔꯦꯟꯁꯨ ꯃꯄꯥꯜꯗ ꯃꯊꯟꯇ ꯂꯩꯕꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯔꯥꯇꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯃꯈꯣꯡꯗꯣ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯗ ꯉꯁꯥꯏ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯔꯦꯡ ꯌꯨꯝꯗ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯅꯣꯔꯦꯟꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯀꯤꯔꯛꯂꯗꯨꯅ ꯅꯣꯔꯦꯟꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨ ꯐꯥꯎꯗꯨꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃꯅ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯂꯤꯕꯗꯨ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯅꯣꯔꯦꯟꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝ ꯐꯥꯎꯕ ꯆꯞ ꯌꯨꯡꯗꯨꯅ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯗ ꯄꯜꯂꯤꯕꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯁꯨ ꯄꯟꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝ ꯂꯣꯟꯁꯤꯟꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯣꯔꯦꯟꯗꯤ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯍꯜ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯅ ꯃꯃꯤꯠꯇꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯨꯂꯁꯤꯕꯣꯡ ꯃꯄꯥ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯟꯗꯨꯅ ꯁꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯤꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯍꯟꯗꯛꯇꯤ ꯅꯣꯔꯦꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯤꯃꯟꯕꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯐꯃꯨꯡꯗ ꯌꯣꯍꯦꯟꯕꯨ ꯁꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯔꯥꯇꯤꯗꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯃꯣꯏ ꯃꯄꯥ? ꯅꯆꯥꯒ ꯅꯪꯒꯁꯤꯕꯨ ꯉꯁꯤꯁꯤꯕꯨ ꯂꯥꯎꯕ ꯅꯨꯃꯤꯠꯀ ꯇꯥꯕ꯭ꯔꯣ? ꯑꯩꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦꯃꯦ, ꯀꯩꯗꯧꯔꯒꯦꯕ? ꯅꯣꯔꯦꯟꯅ ꯃꯥꯅ ꯎꯈ꯭ꯔꯤꯕꯁꯤꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ꯫
ꯑꯗꯨꯕꯨ ꯇꯝꯊꯣꯛꯂꯨꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯈꯟꯕꯗ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯇꯝꯗꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪ ꯀꯤꯍꯟꯒꯦꯅ ꯑꯩꯅ ꯂꯥꯎꯕꯅꯤꯗ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯉꯤ, ꯑꯉꯥꯡꯗꯤ ꯇꯨꯝꯍꯧꯔꯕ꯭ꯔꯥ? ꯔꯥꯇꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯗꯦ, ꯍꯥꯏꯔꯛꯏ, ꯇꯨꯝꯍꯧꯗ꯭ꯔꯤꯌꯦ, ꯇꯨꯝꯗꯣꯏ ꯈꯤꯇꯪ ꯉꯥꯏꯔꯕꯅꯤ, ꯅꯪꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯥꯁꯨ ꯈꯪꯗꯅ ꯍꯧꯒꯠꯍꯧꯔꯕꯅꯤ꯫ ꯅꯣꯔꯦꯟꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯑꯉꯥꯡꯗꯣ ꯃꯊꯟꯇ ꯂꯩꯔꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯇꯤꯗꯤ ꯌꯣꯍꯦꯟꯅ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯗꯨ ꯇꯝꯅ ꯄꯔꯞ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯅꯣꯔꯦꯟꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯊꯣꯡꯗꯨꯗ ꯃꯨꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯐꯃꯨꯡ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯤꯞꯊꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯥꯏꯗ ꯇꯨꯝꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯔꯥꯇꯤꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯔꯦꯟꯗꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦ꯫ ꯃꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯎꯏꯁꯜꯂꯨ ꯌꯥꯗꯦ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯌꯣꯍꯦꯟꯅ ꯉꯁꯥꯏ ꯃꯅꯤꯡꯗꯒꯤ ꯂꯧꯔꯛꯈꯤꯕꯗꯨꯗ ꯃꯈꯣꯏꯅ ꯆꯦꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯌꯣꯍꯦꯟꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯃꯁꯥ ꯄꯨꯝꯕ ꯈꯨꯏꯔꯕ ꯅꯤꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯑꯋꯥꯡꯒꯤ ꯏꯁꯣꯡ ꯁꯣꯡꯅ ꯀꯅꯥꯅꯁꯨ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯖꯒꯥꯗꯨꯗ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯪꯈ꯭ꯔꯤꯕꯗꯣ ꯅꯣꯔꯦꯟ ꯎꯍꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯋꯥꯈꯜ ꯑꯃꯗ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯅꯨꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯃꯗꯨꯗ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯂꯩꯔꯤ꯫ ꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯗ ꯈꯜꯂꯛꯏ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯀꯤꯔꯛꯂꯗꯨꯅ ꯔꯤꯇꯥꯗ ꯂꯣꯏꯅꯃꯛ ꯇꯝꯊꯣꯛꯇꯨꯅ ꯃꯥꯒ ꯇꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯔꯤꯇꯥꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯔꯤꯇꯥꯗꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯔꯦꯜꯅ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯃꯉꯣꯟꯗ ꯑꯩ ꯍꯥꯏꯗꯣꯛꯂꯔꯣꯏꯗ, ꯈꯪꯗꯕꯒꯤ ꯈꯪꯗꯕ ꯈꯪꯗ꯭ꯔꯁꯅꯨ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯉꯣꯟꯗ ꯇꯝꯊꯣꯛꯂꯨꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯩ ꯈꯟꯈꯤꯅꯤ? ꯑꯩ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯂꯔꯣꯏ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯃꯨꯛ ꯍꯜꯂꯛꯂꯨ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯆꯨꯝꯂꯣꯏ, ꯀꯔꯤꯅꯣꯃ ꯇꯧꯕꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯝꯂꯒꯦ ꯈꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯃꯃꯤꯠ ꯎꯏꯁꯟꯕꯒ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯑꯍꯜ ꯍꯅꯨꯕꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯝ ꯇꯧꯅ ꯃꯃꯤꯠ ꯎꯏꯁꯟꯕ ꯐꯥꯎꯕ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯅ ꯀꯨꯞꯂꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎꯗꯨꯗꯒꯤ ꯑꯍꯜ ꯑꯃꯅ ꯁꯩꯁꯨ ꯁꯨꯔꯒ ꯀꯣꯛ ꯂꯥꯎꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯀꯤꯅꯒ ꯂꯩꯔꯝꯕꯒ ꯅꯣꯔꯦꯟꯗꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨ ꯆꯨꯡꯈꯤꯗꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯣꯝꯗꯒꯤ ꯅꯣꯔꯦꯟ ꯍꯥꯏꯗꯅ ꯍꯅꯨꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯗꯨꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯅꯣꯔꯦꯟ ꯃꯁꯥꯗꯨ ꯀꯤꯕꯅ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯐꯝꯂꯤꯕꯗꯨ ꯐꯥꯎꯕ ꯆꯨꯝꯅ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯤꯅ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯁꯨ ꯍꯅꯨꯕꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯅꯤꯅꯦ ꯅꯣꯔꯦꯟ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯀꯧꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯅꯣꯔꯦꯟꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯔꯤꯇꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯗꯣꯔꯛꯄꯗꯨꯗ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦꯃꯦ ꯅꯪꯕꯣ, ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ? ꯅꯣꯔꯦꯟꯅ ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯥꯒꯤ ꯅꯤꯄꯥꯅ ꯏꯀꯤ ꯀꯤꯕꯒꯨꯝ ꯃꯁꯥ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯥꯇꯤꯅ ꯍꯩꯃꯥ, ꯀꯔꯤꯅꯣ ꯇꯧꯏꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯁꯥꯒ ꯅꯤꯛꯂꯤꯗꯨꯅ?
Norendi magi ni pinaga hanglibado chang manati tumina layu haibagi mawongda machilda makut thamduna kariyamuk tarakaduribano khanduna munna taduna lay. Adubu amukashu hanna hanubudugi khonjelna. Noren, ainine nangbo haiduna kawri. Handakti kawrak libado rati shutaraduna Norenda mamit fat yengai. Magi nupigi mit iyang aduda Norena ma shutara mali khandana hangai. Nang shutaba na tra Ratina. Tai, kaidorage. Mapal thu silaune. Mina kauraga masida nang natabra tadabra hanglairi. Kainom hainingduna tawi oiramni. Thok silaune. Thok silao. Ratina adumna haiduna famungdudagi kumthagi getoy. Mataududa Norena inganganga. Kaino nang natawridubo. Kaurak liba si ipan yaimani. Madi si krabani si kraba. Mana kaurak laga mapal to si haibabu. Kaino nang mungaura bro. Norena adumni ipa pakatna. Kina hairak liba du tabada. Rati di hauna noktore. Aduga. Kaino nang haidubo. As nang si de pura ngaura bra kainom tawre ko. Kauri se awangi isi ibisane. Nang ni ipan yay magimakol oy na tara bro. Si krabami sorat pawaloy krabaduna kamay na kaurok toy no. Nang giwakal na oyram gani. Hayram duna karisu kanda na rati di adumak tokri. Aduga tongdo hangtoki. Norensu maginupi na hayram libo aduda karisu kanda na. Rati gi matung inaduna tore. Rati na thong hek hangdok paga. Madi mapalda karibu layram gadawribano khanduna kina leptuna lay. Adubu thongdo hek hangdokpaga mangolduda ibesa leptuna layramli. Masadu ison soli. Haksang ngamdabagi mawongda ison taduna lepaga layrambaduda Ratina sangsinuna hangi. Ine, kaidore, haksang ngamdrabara ibesa na. Hoyni, ahangaway silak pasida isasi inong nungayti. Ngasina amok kehen hen pagum tawi koksu ingaw-ngawi maduda nakhoida hayengdo hospital da amok da chamina sira haidana hangelak libani Ratina o chaseyaye adubo hayeng nongalaga ne inti jana haiba yabadubu anaba sida amamba sida hekla isibu to saladi kamay tawni ne noidi nganna tabak setpa sumayawido Aduna hayeng anna amok siya tokrabadi kanduna hausik haibalak libanine aigidi nakhoy napan heklay kidabadagi itanda ngayrito isa isuso amat talay sabanati aduna aigi haibabu nakhoy kaptani kanasyo ay natajati nakhoy budi ay nayam natajay napol na hinglingay dasu nakhoy budi yam na nuksijak ibani ibisa na Norenda yengay Mitiyeng adu icam-cam ni yeng mamitiyeng nati. Marawlay ni yeng lapugum tawi. Magi mitiyeng duda Norendi masada karigumba aran ba tabak amat taurubugum mitsyana ba ngamda mamaylay toki. Rati di ibetsyana hayri ba daw siyum nagiyay mabuning singduna matantalay ba daw nungay tabadagi hayri ba oyram gani kanduna karisu kanjindan hayri. Ne karisu kaluno. Ay ko'y sunong madinya loy na magsigadori ba ngaktani. Ado inya, ay di hayang si angang school da mama na traga na mapa amalau hayri. Ado na ay di sa tabayaroy dawri. Ado na tamo ba oy na sa piro. Nore hindi ta siyeng na ibisagat sa minabapandi. Hospital da chat kada ba hay ba duda amok kihe na taliban. Ado na rati da yeng doon hayri. Kay no, ay na angang gidaw ay na chat lagi. Nang na iniga sa minarodana. Ratina. Kaino, ay di gari asa wasu tau bahay tana. Inede gari masada tong manungayroy. Ado na tamo gadom chatlo. Inea, hayeng adom chat minarose. Sida sumlay ba siya? Nasado ingani. Si, ay samge, yumda sa lasisi. Haydo na, Ratina sambido na ibiyasado, mayumda tinbiki. Norendi makoy na chat kibado yeng do na matasya na lehoy. Adum na mahang na sumiyeng ni ngay duda, ibisagi tungda, siya susuba alamasu, makwang ikuan-kuan na chat kribadoy. Adu amok suhep uda tawag do na lay. Mataw duda Norena, mamit kupta ba makay mana uri ba mamido da, yeng do na lay.
ꯑꯗꯨꯕꯨ ꯏꯕꯦꯆꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯔꯥꯇꯤꯗꯤ ꯀꯔꯤꯁꯨ ꯎꯗꯕꯒꯨꯝ ꯏꯕꯦꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯏꯕꯦꯆꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯔꯥꯇꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯕꯦꯆꯥꯕꯨ ꯅꯤꯡꯊꯤꯖꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯔꯥꯇꯤꯅ ꯊꯣꯡꯗꯨ ꯇꯞꯅ ꯉꯥꯁꯤꯜꯂꯝꯂꯒ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯔꯦꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯨꯝꯇ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯇꯤ ꯂꯥꯛꯄ ꯎꯕꯗ ꯅꯣꯔꯦꯟꯅ "ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯏ?" ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯔꯥꯇꯤꯅ "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯏꯅꯦ ꯈꯛꯇꯪ ꯂꯩꯍꯧꯏ꯫ ꯀꯅꯥꯒ ꯂꯩꯗꯧꯔꯤꯒꯦ? ꯑꯁ ꯅꯪꯁꯤ ꯀꯤꯔꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯏꯀꯣ꯫ ꯑꯩ ꯍꯩꯅꯗꯦꯁꯦ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯅꯦꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯗꯨꯕꯣ? ꯏꯅꯦꯅ ꯀꯩ ꯈꯜꯂꯝꯅꯤ? ꯏꯄꯟꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥꯝ ꯄꯥꯡꯕꯤꯈꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯏꯅꯦꯁꯦ ꯀꯥ ꯍꯦꯟꯅ ꯑꯍꯟ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯄꯟ ꯂꯩꯈꯤꯗꯕꯗꯒꯤ ꯄꯨꯔꯥ ꯁꯣꯟꯖꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯍꯌꯦꯡꯗꯣ ꯆꯠꯄꯤꯔꯨꯁꯣ, ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯛꯑꯣ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯇꯤꯗꯤ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯅꯣꯔꯦꯟꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯣꯏꯕꯒꯤ ꯌꯦꯟ ꯈꯣꯡꯉꯛꯏ꯫ ꯃꯈꯣꯟꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯦꯞꯂꯝꯕ ꯅꯣꯔꯦꯟ ꯄꯨꯛꯈꯪ ꯍꯦꯛ ꯈꯪꯏ꯫ ꯃꯥ ꯃꯊꯟꯇ ꯃꯄꯥꯜꯗ ꯂꯩꯔꯝꯕꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯉꯔꯥꯡ ꯍꯧꯒꯠꯈꯤꯕꯗꯨꯗꯒꯤ ꯔꯥꯇꯤꯗꯤ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯕꯦꯆꯥ ꯍꯣꯏꯒꯤ ꯌꯨꯝꯒ ꯏꯔꯥꯞ ꯂꯥꯞꯅꯗꯦ, ꯍꯦꯛ ꯅꯛꯅꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯅꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕꯒꯨꯝ ꯇꯧꯏ꯫ ꯏꯕꯦꯆꯥꯒꯤ ꯌꯨꯝꯗꯤ ꯁꯤꯠꯄꯤ ꯁꯦꯡꯕꯤꯗ꯭ꯔꯕꯒꯨꯝꯅ ꯏꯃꯣꯠ ꯃꯣꯠꯁꯤꯜꯂꯤ, ꯏꯁꯣꯡꯁꯨ ꯁꯣꯡꯂꯤ, ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯌꯥꯏꯃ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯕꯦꯆꯥ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯀꯔꯤꯁꯨ ꯇꯧꯅꯤ ꯈꯪꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯇꯤꯅꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯦꯡꯗꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ, ꯏꯕꯦꯆꯥꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯇꯧꯍꯟꯗꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯥꯅ ꯀꯅꯥꯁꯨ ꯆꯪꯍꯟꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯔꯥꯇꯤꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯀꯧꯗꯨꯅ ꯆꯪꯒꯦ ꯇꯧꯕꯗ ꯏꯕꯦꯆꯥꯅ ꯊꯣꯛꯂꯛꯇꯨꯅ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯃꯊꯧꯗꯨꯗ ꯔꯥꯇꯤꯁꯨ ꯑꯗꯨꯝ ꯆꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯇꯤꯅ ꯐꯠꯇꯅ ꯀꯔꯤꯁꯨ ꯈꯟꯗꯦ, ꯃꯔꯝꯗꯤ ꯌꯥꯏꯃ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯏꯕꯦꯆꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯐꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯃ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝꯗꯒꯤ ꯏꯕꯦꯆꯥꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯔꯥꯇꯤꯅ ꯈꯪꯏ꯫ ꯑꯗꯨꯅ ꯏꯕꯦꯆꯥꯕꯨ ꯃꯍꯥꯛꯅ ꯐꯠꯇꯅ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡ 7 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯏꯕꯦꯆꯥꯅ ꯅꯣꯔꯦꯟꯕꯨ ꯀꯧꯔꯛꯏ꯫ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯔꯥꯇꯤꯅ ꯃꯈꯨꯠꯇ ꯃꯣꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯔꯞ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯦ ꯂꯣꯏꯔꯕ꯭ꯔꯣ? ꯁꯦ ꯃꯣꯔꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯣ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯁꯤ꯫ ꯑꯩꯒ ꯌꯣꯏꯍꯦꯟꯒꯅꯅꯦ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯍꯧꯔꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯕꯅꯦ, ꯊꯣꯔꯛꯂꯒꯦ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯏꯕꯦꯆꯥꯁꯨ ꯃꯣꯔꯥꯗꯨꯗ ꯐꯝꯗꯨꯅ ꯑꯌꯦꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯉꯣꯟ ꯅꯣꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯅꯣꯔꯦꯟ ꯊꯣꯔꯛꯏ꯫ ꯅꯣꯔꯦꯟꯕꯨ ꯎꯕꯗ ꯏꯕꯦꯆꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯗꯨꯅ "ꯂꯣꯏꯔꯕ꯭ꯔꯥ?" ꯅꯣꯔꯦꯟ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯦ ꯏꯕꯦꯆꯥꯒ ꯆꯠꯀꯅꯤ ꯈꯟꯕꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯨꯔꯒ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯣꯏꯔꯦ ꯏꯅꯦ, ꯊꯣꯛꯑꯁꯤꯔꯥ?" ꯏꯕꯦꯆꯥꯅ "ꯊꯣꯛꯑꯁꯤ꯫ ꯑꯗꯨꯕꯨ ꯅꯪ ꯒꯥꯔꯤ ꯊꯧꯕꯗꯤ ꯐꯖꯅ ꯍꯩꯀꯣ?" ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯅꯣꯔꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯔꯤꯁꯨ ꯈꯟꯊꯗ ꯐꯠ ꯈꯨꯝꯃꯛꯏ, "ꯍꯩ ꯀꯩꯅꯣ ꯏꯅꯦ?" ꯏꯕꯦꯆꯥꯅ ꯃꯔꯧ ꯂꯩꯅ ꯍꯪꯉꯤ꯫ "ꯏꯊꯥ ꯊꯥꯖꯗꯦꯗ, ꯅꯪꯅ ꯊꯧꯕ ꯒꯥꯔꯤ ꯇꯣꯡꯒꯗꯕꯁꯦ ꯑꯩꯗꯤ ꯀꯤꯖꯩꯅꯦ." ꯍꯟꯗꯛꯁꯨ ꯅꯣꯔꯦꯟꯅ ꯐꯠ ꯈꯨꯝꯃꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯏꯕꯦꯆꯥꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯨꯗ ꯏꯕꯦꯆꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯂꯨꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯔꯦꯟ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯔꯥꯇꯤꯅ ꯃꯆꯥꯅꯤꯄꯥ ꯌꯣꯍꯦꯟꯒ ꯂꯣꯏꯅꯅ ꯊꯣꯔꯛꯇꯨꯅ
Ine, ngaiba waram lani. Masi ngang silo sinaba hotnari ngaida hekta thengba. Chala silao. Haima, tamosa. Ngasai na gari do thaudo aga thamba yadro. Norena. Ay thaudo ragi. Ashum na makhoi loi na mag gari da kaaduna lai. Norena gari do thauri. Aduga rati na mamangda yohenbo pamduna tongi. Ibesya na maningda matanda tongduna ashum lakpana. Yohen khoi gi school yauraduna rati na. Ine, ay khoi lehoragi ko. Haiduna gari digi kumthakri. Ibesya su lehoro haidana rati ga yohengana lehori. Norenta siyang na gari do thauba talabani. Rati yaurabadi wakhal kharasu nungai na chachagadabani. Adubo ibesya ga makoyani kakshatkani kanbada gari do thaudana school mamangda duma khamduna lai. Matamduda maningda tongliba ibesya na hairi. Kaidaure Noren, gari thaudrabadiya. Nangbo ngasai gari thauba hai kibadaine. Kirabra gari gi thaudribano. Ibesya gi ngasigi wanga ngasini heli. Norena masada isingda singnaribasi. Adubo mahak hausikti upay leiti gari do thauba tai. Wa matangangdi gari do thauduna sumak lakpana laubuk lambi haina sukhangnaba maikai khoding laubuk ngakte laiba lambi adu yoksilakli. Matamdo nungthilgi matamgo oirakpaga kanasu lambi duda laiba chatpa udi. Isik laba lambi aduda gari do sum thauduna lakpana layo iraba khongnang pambi achauba ma hauribado hek urakpada. Noren masada haina daba magum phauri. Nang pambi adubu thuna lang thokni bagum na gari do hanna tapna thauram-badagi kanna thauba hawi. Adum na mahak na wakhal sarang na duna gari do thauringi matamduda. Maningdagi ibesya na kanagumba amaga wari sana bagum murum sonbagi makhol tarai. Ibesya na, Haima, nang layramida na lau ka kalao. Ay ginaksida pamulaw niya. Asyum na haybagi makhol do tabada Noren di masyado karaga laytado na laybani. Amok ihe na laytada ba bakit pa hayba do oirakto na. Maningda mamay do fat laytok to niyeng. Ado po ibesya di gari suwa ngang da ba magum na tumina famdo na ako iba do da yeng do na layam. Madu ubada Noren mamay do amok laytok to na gari do tawi. Tanjado da amok shu hanuba ahal oiraba ni pa magi konjel na. Ay shu yaura ye gari do tap na tau ne. Haidana hairi. Hantak ti Noren na gari do kang kam do na maning ontok do ni yeng bada. Ibesya do magi nakaw da layriba ahang basit do di yeng do na momonok do na layram. Ado ka tap na hairi. Nang hausik shu adum yaurak li ne. Tauriba mataw do ubada Noren di masyado kiraklado na. Kaino inya? Kanagano inya ga wari sabiriba do ba? Ibesya na. Kaino ni he, napan gani niya, udabro nang ba? Masida napan pamisya. Hayrak libawa to da Noren di, na kiraklado na, karitaw sige kangda, garido tawang amdalay. Nung tilgi matam ngan ba matam oira basu Noren masyado kigano haybayad. Adabu masigi laubu kay lambiya sihek lan thokpaga main road taraga hospital sumlayraban. Adu na mahakira basu kina lambiya sibulan thokpa fawbudi thawragi khanduna akiba pumba phajinduna hena yang na thawba hawi. Mana dum na thawba hek hawrakpaga tongdagi khut amana magi mareng jumda ta pairi. Maduda Noren kangpre kangi, adubo hangai. Kaidore ina. Ibesya na. Karino ibongo. Noren na mamay do laytok na kumay. Ay ngonda kwat pahiri ba sibo. Kaigino hangmanini. Ibesya na mamonok laga. Karino ne nang hayri do bo. Ay natene. Napan na paiba niya. Hanguda na napanda. Kari hayningin do ang awa sidiya. Handak ti Noren masyado fata bang amlaktri. Kiba na tak-taknik pa haibado oy. Gari tawbo tafam kangdri. Hena yang na tawi. Ado mangonda hausik pairak liba kutto di sumta tadokti. Ado magpaido na lay. Mana gari ado ka na tawri bado maningda tong liba ibesya di gari so haiba tawdi. Ado magtumintong. Marak-marak ta sunno kalak liban. Asigum laba mawong sida Noren kiba na ngawri.
ꯑꯗꯨꯕꯨ ꯎꯁꯤꯜꯅ ꯁꯤꯟ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯛꯄꯅ ꯂꯧꯕꯨꯛꯀꯤ ꯂꯝꯕꯤꯗꯣ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯃꯦꯟ ꯔꯣꯗ ꯌꯧꯔꯕꯗꯨꯗꯗꯤ ꯒꯥꯔꯤ ꯀꯌꯥ ꯊꯧꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯤ ꯈꯔꯁꯨ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯅꯔꯤꯕꯗꯨ ꯎꯕꯗ ꯅꯣꯔꯦꯟꯅ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯃꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯈꯟꯗꯅ ꯁꯣꯔ ꯐꯥꯎꯕ ꯊꯤꯡꯂꯒ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯦꯡ ꯌꯨꯝꯗ ꯄꯥꯏꯔꯝꯂꯤꯕ ꯈꯨꯠꯇꯣ ꯏꯕꯦꯆꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯅꯣꯔꯦꯟꯗ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯏꯕꯦꯆꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯕꯦꯆꯥꯅ ꯅꯣꯛꯇꯨꯅ "ꯀꯩꯅꯣ ꯈꯪꯉꯤꯕ ꯍꯥꯏꯕꯗꯨꯔꯅꯦ ꯑꯗꯨ ꯀꯟꯅ ꯊꯧꯔꯤꯕꯗꯨꯕꯣ? ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯡꯂꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯅꯣꯔꯦꯟꯅ "ꯏꯅꯦ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤꯔꯥ? ꯍꯌꯦꯡ ꯔꯥꯇꯤꯒ ꯄꯨꯟꯅ ꯂꯥꯛꯑꯁꯤ꯫ ꯑꯩ ꯏꯁꯥꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ." ꯇꯁꯦꯡꯅ ꯅꯣꯔꯦꯟ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯥ ꯃꯊꯟꯗꯒ ꯏꯕꯦꯆꯥꯒ ꯆꯠꯄ ꯄꯥꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯆꯥꯅ "ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥ ꯉꯝꯗꯦ ꯌꯦꯡꯂꯨꯁꯤ ꯂꯥꯛꯂꯒ ꯅꯪ ꯑꯃꯨꯛ ꯉꯝꯗꯦ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯐꯅꯗꯨꯝ ꯐꯔꯦ, ꯇꯥꯟ ꯆꯥꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯦꯡꯂꯁꯤ꯫ ꯊꯧꯔꯣ ꯒꯥꯔꯤꯗꯣ, ꯇꯞꯅ ꯊꯧ." ꯅꯣꯔꯦꯟ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯥ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯎꯕꯗ ꯀꯤꯕ ꯈꯔꯗꯤ ꯐꯔꯗꯨꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯤ꯫ ꯅꯣꯔꯦꯟꯅ ꯁꯝꯗꯨꯅ ꯏꯕꯦꯆꯥꯕꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯍꯜꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯏꯕꯦꯆꯥꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯅ "ꯑꯍꯜ ꯂꯩꯅꯥꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯤ. ꯃꯇꯝ ꯆꯥꯅ ꯆꯥꯅ ꯄꯤꯖꯕꯤꯌꯨ. ꯍꯧꯖꯤꯛꯀꯤꯗꯤ ꯃꯁꯥ ꯁꯣꯟꯊꯔꯤꯕꯁꯤ ꯐꯅꯕ ꯗ꯭ꯔꯤꯞ ꯑꯃ ꯌꯥꯜꯂꯁꯤ. ꯗ꯭ꯔꯤꯞꯁꯤ ꯌꯥꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯍꯟꯕꯤꯔꯣ. ꯑꯗꯨꯒ ꯐꯖꯅ ꯆꯥꯕ ꯌꯥꯅꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯄꯤꯖꯕꯤꯌꯨ." ꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯆꯥ ꯗ꯭ꯔꯤꯞ ꯌꯥꯜꯂꯤ꯫ ꯅꯣꯔꯦꯟꯅ ꯏꯕꯦꯆꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ꯫ ꯃꯁꯥꯗꯣ ꯋꯥꯕꯅꯔ ꯁꯣꯟꯊꯕꯅꯔ ꯀꯔꯤꯅꯣ ꯏꯕꯦꯆꯥꯗꯤ ꯗ꯭ꯔꯤꯞ ꯌꯥꯟꯕꯗꯨꯗ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯩ꯫ ꯅꯣꯔꯦꯟꯗꯤ ꯏꯕꯦꯆꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯧꯔꯛꯈꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯕꯦꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯆꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯈꯥꯗ ꯃꯤ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯟꯗꯣ ꯏꯕꯦꯆꯥꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜꯂ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯥꯡꯈꯗꯨꯗꯒꯤ ꯁꯣꯔ ꯀꯟꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯅꯣꯔꯦꯟꯅ ꯆꯤꯡꯅꯗꯨꯅ ꯐꯃꯨꯡꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯌꯦꯡꯒꯦ ꯍꯦꯛ ꯇꯧꯕꯗ ꯏꯕꯦꯆꯥꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯅꯣꯔꯦꯟꯗ ꯌꯦꯡꯗꯨꯅ "ꯀꯩꯗꯧꯔꯦ? ꯃꯈꯥꯗ ꯅꯄꯜ ꯂꯩꯕ꯭ꯔꯥ?" ꯅꯣꯔꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ꯫ ꯑꯃꯨꯛꯁꯨ ꯏꯕꯦꯆꯥꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯥꯗꯣ ꯀꯣꯟꯊꯔꯒ ꯀꯥꯡꯈꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯒ "ꯍꯩꯃꯥ, ꯅꯪꯗꯤ ꯀꯥꯡꯈꯗꯨꯗ ꯀꯩꯗꯧꯔꯤꯕ?" ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯔꯦꯟ ꯃꯁꯥꯗꯣ ꯍꯩꯅꯗꯕ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯈꯤ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯥꯡꯈꯗꯨꯗꯒꯤ ꯏꯈꯨꯏ ꯈꯨꯏꯔꯕ ꯏ ꯇꯩꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯈꯨꯠ ꯑꯃ ꯇꯤꯡꯊꯣꯔꯛꯇꯨꯅ ꯏꯕꯦꯆꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯈꯤ꯫ ꯃꯄꯥꯟꯗ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯔꯛꯇꯨꯅ ꯅꯣꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯇꯤꯗ ꯀꯣꯜ ꯇꯧꯏ꯫ "ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ? ꯀꯥꯏ ꯂꯩꯒꯦ?" ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯔꯥꯇꯤꯅ "ꯍꯣꯏ, ꯑꯩꯕꯨꯗꯤ ꯌꯨꯝꯗ ꯂꯩꯔꯦ. ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯏꯄꯥ ꯄꯥꯈꯠꯄꯗꯧꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯅꯦꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯅꯣꯔꯦꯟꯅ "ꯁꯤ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪ ꯑꯃꯨꯛꯇꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯣ. ꯑꯩ ꯏꯊꯟꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ." ꯔꯥꯇꯤꯅ "ꯍꯣꯏ, ꯑꯗꯨꯕꯨ ꯏꯅꯦꯕꯨ ꯀꯥ ꯍꯦꯟꯅ ꯉꯝꯗ꯭ꯔꯕꯔꯣ? ꯗꯣꯛꯇꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯣ ꯍꯥꯏꯔꯕꯔꯕ?" ꯅꯣꯔꯦꯟꯅ "ꯍꯥꯏꯗꯤ, ꯗ꯭ꯔꯤꯞ ꯌꯥꯜꯂꯤꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯆꯠꯂꯣ ꯍꯥꯏ." ꯔꯥꯇꯤꯅ "ꯑꯩꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯀꯩꯅꯣ? ꯗ꯭ꯔꯤꯞ ꯌꯥꯟꯕꯗꯨ ꯂꯣꯏꯔꯒ ꯐꯖꯅ ꯍꯜꯂꯛꯂꯣꯗꯅ." ꯅꯣꯔꯦꯟꯅ "ꯑꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯑꯣ ꯁꯤꯗ." ꯅꯣꯔꯦꯟꯒꯤ ꯃꯇꯧꯗꯨꯗ ꯔꯥꯇꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯍꯥꯏꯔꯕꯗꯤ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯕꯨ ꯃꯊꯟꯇ ꯊꯅꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯔꯥꯇꯤ "ꯑꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤꯌꯦ. ꯌꯣꯍꯦꯟꯁꯨ ꯇꯨꯝꯃꯤ. ꯃꯥ ꯊꯅꯝꯂꯒ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ. ꯀꯌꯥꯝꯕꯨ ꯀꯨꯏꯅꯤ ꯍꯥꯏꯒꯦꯅꯦ? ꯉꯥꯏꯔꯣ ꯑꯗꯨꯝ. ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" ꯔꯥꯇꯤꯗꯤ ꯑꯁꯣꯝꯗ ꯅꯣꯔꯦꯟꯅ ꯊꯦꯡꯅꯔꯤꯕ ꯀꯤꯔꯤꯕꯁꯤ ꯈꯪꯗꯕꯅ ꯍꯥꯏꯔꯤꯕꯅꯤ꯫
Asing mawarisi mahaki lito pa syungamda Noren tafam lakung kangdi Tausing na horen ibisaga maga punnahan gani kanbada Haugsik hauna masyado kiraman Upay laitrado na Norena Pare Ay tuna halap na batawragi Si Haida na fondo tamkri Rati isu kaya na di kanjiludi matanta nga iba do tanbagi oiram gani kantoy Asyom na matam di tap na haugsin kibana Midang matam oy silaklaba matam ado ayda drip to yan maloy na Doktor na chat pa yara gani haibagi matong Ibi sabu garigi maningda inti jina pamalaga Norena gari do tau bahoray Kara naga mamsilak pa ni Noren masado ihay na dratuna Gari do kahena yang na tau do nalay Ado bo hantakti ibi sa gari so khairakti Wa matsit na matangangda Tong do nalak pa na Men road tagi lawuk lambi taba do khaisilak Mafam do yawarak pada Amok kehena Noren masado kiba fawri Lambi do tuna lantok na bahay na Gari do kan na tau do nalak pa na Ikang kangaw do na lambi do da Kang sam do na mamiya matsit kiba do ubada Noren kang pre kang do na Gari do ka Kan na tauram laga kang kam ba do da Maning da tong libe ibe sado Mamay na gari gi sitte yay sil Noren di ibe sada ga yeng de Mana haugsik ukri ba do Gari no kan do na lambi do da yeng do na lay Adobo ibe sana maning dagi Kay da ure ado kan na gari kami ba diya Norena Kasyu tau di Haida na gari do amuk tauge tau ba da Gari gumbama na gari do gi maning da yan bugum Gari do tau ba yadri Matam do da Norena Gari gi side glass do da Maning da gari laibagi kan na yeng magpada Migi ko nga mating tok do na lay ba do uri Madu uba da Gari do amuk kasyu hanna tau na ba kan na honi Ado buhan takti Gari do karim ta fada bagum tau ba yari Fana oy do na syu Noren Nipa oy ba nakira ba syu kina Mayum tabu yawra ba di kanna Asyum tau do na lakpa na Kong nang pambiya do yawga da ba kajik ta ngaira ba matam do da Ibi sana Noren Gari siya mukta kamko Noren ipapakat na Kaginoy niya Ibi sana Si kamo ni nang boa Noren wakal da gari do kam da na dumak tau kra sira hay na nadikali Adubu kamo hayrak labani na Kamning da gari do kami Gari do he kamaga Ibe sana gari gi tong do tu na hang do na Mapan da toki Noren su gari gi tong do hang tok do na toglay Aduga ibe sana tauri ba sikat Yeng lakpada Kong nang do gi manak tam na ibe sa satkri Mataw do da Norena Kay do na ine Ibe sa gari su kumday Mamay faw balay toklam da na Adu magsal Magi mataw do da Noren chan selak do na Ibe sa gi masapay raga Ine Hay do na kaw do na yeng lakpada di Ibe sa gi masak do Piba mamada oyramli Ikoy raba I ngak da ngay raba Musin mura ba mamit ani do na Noren di yenay Mataw do da di Noren Kang law do na maninghan do na chelay Aduga magi gari da tu na ka do na Gari do start daw na bakan na hot na ringay Maning da gibi sana Kaday da saluri ba nuwanin ang ba Sum na hayrak liba konjil do tabada Noren ki na mamay do lay tok do na yeng lakpada di Ibi sa di gari da ado magfam do na layrami Mataw do da Noren Gari taw ni kang da kan na law do na Gari do taw do na lay Adobo kong nang pambido gi manak hek yawrak pada Saura ba kong nang do dagi Kanagumba ma kang syong taray Madu bada amuk syo Noren Kang law do na gari do kami Mamay luktaraga kap do na lay Tanja do da phone gi ring king lay Makon do da amuk syo Masyado kang do na Kanano hay do ni yeng bada Rati oy do na lay ramli Madu da nang hawroy matagong kang paipakat do na Kaplaga Tabra, ay am nagiri. Hay na kappa ga hayri. Adabu, mana hayri ba do rati na karisu tada bagong. Hello, tabro, halagla bro. Halagla bra hangge tau ba ni? Pung mamami, haugsik pau ba halagtri bro. Tingi ba? Syom na hanjin ngang do na lay. Syom na Noren na ki na kap do na magi nupida pauk tami. Adabu rati na sung tada bagom na pangang tangangam laga phone do tamkri. Maduda Noren na amuk han na tauge tauringay tanjaduda Mana family ba dongi gari gi tongdo Masama tantahang toray Aduga
ꯑꯗꯨꯒ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯣꯔꯦꯟ ꯐꯣꯟꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯁꯣꯔꯣ ꯑꯗꯨꯃꯛ ꯆꯤꯡꯈ꯭ꯔꯦꯗꯣ꯫ "ꯏꯅꯦ, ꯏꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯅꯦ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯆꯥꯗꯤ ꯃꯃꯣꯟꯒ ꯅꯣꯛꯇꯨꯅ ꯅꯣꯔꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯅꯣꯔꯦꯟꯅ ꯐꯣꯟ ꯇꯧꯔꯝꯕꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯔꯥꯇꯤꯅ ꯄꯥꯏꯈꯠꯇꯨꯅ "ꯍꯦꯂꯣ, ꯑꯩ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯍꯜꯂꯛꯂꯕ꯭ꯔꯣ?" ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯈꯤꯗ꯭ꯔꯦ ꯅꯣꯔꯦꯟꯅ ꯃꯥꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ꯫ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡꯗꯨꯗ ꯔꯥꯇꯤꯅ ꯄꯥꯈꯠꯅ ꯐꯣꯟꯗꯒꯤ "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯗꯧꯔꯒꯦ? ꯏꯅꯦ, ꯃꯥ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯅ ꯃꯥꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯔꯦꯟꯗꯤ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ ꯈꯣꯡꯅꯥꯡꯗꯨꯗ ꯆꯤꯡꯈꯠꯈ꯭ꯔꯒ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯔꯦꯟ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯔꯥꯇꯤ ꯄꯥꯈꯠꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯝꯂꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯊꯪꯅꯕꯁꯤꯡꯗ ꯄꯥꯎ ꯄꯤꯅꯕ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯔꯦꯟ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯝꯕꯤꯗꯨꯗ ꯏꯅ ꯄꯨꯡꯁꯥꯏ ꯆꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯨꯗ ꯏꯕꯦꯆꯥ ꯒꯥꯔꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯅꯣꯔꯦꯟꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯅꯣꯔꯦꯟꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯁꯛꯇꯨ ꯌꯦꯡꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯣꯔꯦꯟꯒꯤ ꯃꯁꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯂꯕ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗ ꯊꯣꯝꯖꯤꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯇꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯗꯨꯅ ꯅꯣꯔꯦꯟꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯏꯕꯦꯆꯥꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯔꯥꯇꯤꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯦ? ꯃꯥꯗꯤ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯏꯅꯦ?" ꯏꯕꯦꯆꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯔꯥꯇꯤ ꯁꯤꯡꯅꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯜꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯅꯣꯔꯦꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯔꯥꯇꯤ ꯆꯦꯟꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯥ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ, ꯄꯨꯡꯇꯣꯏ ꯇꯣꯏ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯩꯈꯨ ꯀꯥꯗꯨꯅ ꯈꯣꯡꯅꯥꯡꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯌꯥꯝꯗꯨ ꯎꯕꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯔꯤꯕ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯈꯨꯁꯤ ꯑꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯁꯤꯕꯗꯤ ꯃꯥꯟꯗꯦ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯅꯣꯔꯦꯟꯒ ꯆꯠꯃꯤꯟꯅꯈꯤꯕ ꯏꯕꯦꯆꯥꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯄꯥꯈꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯌꯥꯝ ꯍꯧꯗꯨꯅ ꯅꯣꯔꯦꯟꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯐꯖꯅ ꯇꯥꯁꯤꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯥꯇꯤꯗꯤ ꯋꯥꯟꯊꯗꯦ ꯍꯥꯏꯕꯇ ꯉꯥꯏꯔꯤ꯫ ꯀꯞꯇꯨꯅ ꯅꯨꯄꯤ ꯈꯔꯅ ꯃꯥꯕꯨ ꯁꯝꯗꯨꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯣꯔꯦꯟꯕꯨ ꯐꯖꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯕꯦꯆꯥꯗ ꯍꯪꯂꯕꯗꯤ ꯈꯪꯒꯅꯤ ꯍꯥꯏꯅꯗꯨꯅ ꯏꯕꯦꯆꯥꯕꯨ ꯀꯧꯔꯨꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯦꯆꯥꯗꯤ ꯃꯣꯡꯍꯥꯗ ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕ ꯇꯧꯈꯤꯗꯕ ꯑꯃꯒꯨꯝ ꯂꯥꯛꯂꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯔꯥꯇꯤ ꯆꯦꯟꯁꯤꯟꯗꯨꯅ "ꯏꯅꯦ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯦ? ꯏꯅꯦ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯏꯅꯦ, ꯃꯥꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯌꯨ ꯏꯅꯦ" ꯍꯥꯏꯗꯨꯅ ꯏꯕꯦꯆꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯆꯥꯅ "ꯃꯥꯅ ꯇꯧꯖꯕꯒꯤ ꯃꯍꯩ ꯃꯥꯅ ꯐꯪꯖꯕꯅꯤ" ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯔꯥꯇꯤ ꯆꯞ ꯂꯦꯞꯇꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯃꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯍꯥꯏꯌꯨ ꯏꯅꯦ꯫ ꯏꯅꯦꯗꯤ ꯈꯪꯉꯝꯒꯅꯤ ꯃꯥꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ, ꯃꯥꯒꯤ ꯃꯔꯥꯜꯅ ꯀꯔꯤꯅꯣ?" ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯏꯕꯦꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯄꯥ ꯑꯃꯅ "ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯕꯨ ꯅꯣꯔꯦꯟꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯦ ꯏꯅꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ? ꯈꯪꯉꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯔꯒ ꯋꯥ ꯂꯣꯠꯀꯦꯗꯤ ꯈꯟꯒꯅꯨ." ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯂꯥꯎꯕꯨ ꯈꯣꯡꯕꯨ ꯇꯧꯗꯨꯅ ꯍꯪꯅꯔꯛꯄꯗꯨꯗ ꯏꯕꯦꯆꯥ ꯀꯔꯤꯁꯨ ꯃꯁꯥꯗ ꯆꯪꯗꯕꯒꯨꯝ ꯃꯈꯥꯗ ꯏꯟꯊꯤꯖꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ "ꯅꯣꯏꯅ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩ ꯋꯥꯔꯤꯗꯨ ꯂꯤꯒꯦ, ꯇꯥꯎ." ꯅꯣꯡꯃ ꯏꯕꯦꯆꯥꯒꯤ ꯅꯨꯄꯥ ꯌꯥꯏꯃꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯅꯣꯔꯦꯟꯗ ꯑꯃꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯔꯦꯟꯅ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯊꯕꯛ ꯂꯩ ꯍꯥꯏꯗꯅ ꯌꯥꯈꯤꯗꯦ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯌꯥꯏꯃ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯌꯥꯏꯃ ꯁꯔꯀꯥꯔꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ꯫
Aduna sel thumgi awatpa leiti. Liamna pana Ibisaga loinana leirakibani. Adubu laibak thibana macha mata mamita ujakidi. Hausikti makoy animak ahal matam oisilakli sel phana paijarabasu asigumlaba masangamlakraba matamda makoy kanasu mateng pangbinaba leitraba matausida. Yaima mapukning nungsijaduna mamitagi mapitana kap. Makoyna Norel hoygi mateng asuki matik pangbikibani. Norengi mama mapa animak ahal matam oiduna laikhidraba matungda. Norena hausik tauriba tabak asi pauba yaimana hapikiban. Adubu miwoiba haibasi angakbani. Masagida oijabati kanaba fanglaba matungda. Mabu sembirakiba mi adubu kauthokpa ngami. Asumna numito yaimana Ibesada hairamki. Taribra. Haisa se nungaiti. Hospitalda amuktang kari laibagi haibado yengthuklogi. Nang intijana lairamuko. Ibesana. Norendi gari taukibada mangairida. Mahalaklaga punna saminagadaba natra. Ngayak potha kodahadodi. Ibesadi norenga punna saminagadaba oirangani kanra haijaribani. Adubu yaimana maru luktaduna. Nungaitaba piendaba pumna magfajilaga. Momon noktuna hairi. Hera. Ay suisa kalina. Itanda satpa namgani. Migi masa tauksin bada karigi ay ni luni haigene. Ay tanda satki kari sutauray. Saikaw taubodi ngamdre. Aduna lain da tsalagaloy. Hayrak libawa aduda Ibesa sunungay na kumai. Karino ni hay sibo. Ngarang tasyo ay na ibe marati da hay kibani. Yani hayrak libani. Aduga karigi no nga siya mo yarak trabra. Yay mana. Tabak sili male yaraktre. Komning da boy tauram lagat chatkri. Ay wa makata ning de Ibesa ay salagi. Si Hiram duna makuta sa isuwa mapayraga chatki. Satkriba mahakinu pa ahalgi matam oiraba kana asyulay jadraba amagum matanda chatkriba do ubada Ibesa matway asyuki matik nungaitana mapukning da taksi sonduna. Noren buwaraw na sonduna lehawi. Iya, tawi man kang mandeda, nga si kaksami na si Haibabu hik yada bang amine. Masi, adugi sumatakta, nga si di nong maizing si oiribani. Nahandagi, amok da sami na si Hairibani. Adubu tawag satpani na nong maizing da chat si Hairak padu da ngairibani. Adubu, hik yada bang amida. Adubu di, itcha siyeng manatabani na karidi Hairu ni Haigya. Mana tauba na mana pangbahay duni. Hausiki matam sidi. Minung siwat payaba matam natredo. Asyum na masyo. Imong gitaba ingkang luisin mayaba luisil. Asyum na na. Yayma. Gari tuong na hospital tam na salura pa matungda. Ikang kangaw na laybaki iranga mataw silak padagi. Gariya matasiyandra na kung halak pataki. Matanda lambi duda potha upay layta sumlak pada ahan ga oibane masaga ngamdabani wamalla duna chatpa ngamda labuk lambi adugi mayay oirap hauriba sauraba kongang pambi adugi makongda pamduna shor sauna honduna layam Norensu magi satkadaba karat chatluraga garido tauduna halak pada kangauduna taurak libay irang duda masu gari kana tauduna laki Kongang pambiya do gimakongda pothado na layramba yaymado gariya malakpagi makol tabada fug hawatuna masyo amukta yahogi hayna haygi kandana hawalaga sendoray. Adabu gari ka na tawrak liba nore na di yaymabu uhawdraduna magi gari na sapu ka na tongki. Miya matongkre hayba kangbada noren masado pakat na hanne ngamda gari do start tawdo na tawki getaw. Adom na layring matamduda, yayma na yam na wana, ikeng marakto ulaga hayri. Aybo amuktakan biyo, aybo amuktakan biyo. Hay na hayrak liba yay magi konjel do tabada, noren garidagi ipapakat na kumtarak laga, mana hausik gari na tom liba ni pasi, kanano hay na singna niyang lakpada.
yaima oiduna layrambaduda amukki hena masado pakhatpa phauraklam tasengna yengbada yaima hingadaba mandri ashuki matik phibam sokna taduna lay magi mataudu ubada norena mateng pangi haibagi wakhal machitna mata khanda mangonda awaba tagadra haibagi kisabana yaima bu hundok lamlaga chatlage khanduna gariduda amuk kage tawi adu wakhal lama lakpadagi garida kada yaimagi manak tamna amuk sensilai mana domna sensilakpadu ubada yaima mapukning haraw fawi maramdi mabu kanbigi haiduna laklibani khandana waraba kuiraba ina pungtai tairaba machilladu momon minok noglai adubu mana khalluriba wakhalladugi taiwanabada norena makhutna fauba yaimada thingdana makhongna yaimabu kauduna khongnang pambiyado tamna pushalai tasengna yaimabu hospital da pukhatpirabadi hingba yabani adubu madugi wakhal norenda leiti mangonda satagadra haibagi wakhalta khanduna khongnang pambiyadugi manakta shiliba isingna pik thana lairaba khongbanduda yaimabu intharami magi mataudu ubada ngakpa amadi nungaitaba pendabana thallaba yaima mathwai sokna karisu taubadi ngamda norenda warauna yenglami yaimabu khongbaladuda intharamlaba matungda noren hanna fauba yenglamdana magi garido tamna sensinduna garido thauduna chatkai mapukningda singnaba nungaitaba faubadi lairadana magi awaba kokpagum wakhal nungaina chatki magi adugumlaba mawong mataudu ubada layoiraba khongang pambi adu nungsiti sittana sauraba masa pumba fere haiduna saptrama taurai adubu adugumlaba mawong adu norenadi karisu uduna chatkrabani ashumna garido kanna thauduna lakpana yum yaure mayum hek yaubaga garidagi kumthaduna changlakpada shumangda ibe saga ratiga famduna lairambadu ubada noren karisu taudaba saduna changai mabu hek ubada ibe sana pakatna ibunga napandi nga saidagi chatkibado hausik phauba halaktre irangsu tawsinkre hairi gari phangamgadraba mande amuk chathirusi norena kaida chatkhribanu haisibo aina lakpadadi thengnadena ibe sana hospital da chatkibani kuire halakpadi yarabani norena onthopani hai aiga kona saminasi haibabu yadradana chaliba hanjarakani se ngahak ngairasi ashum tauna matamdi ashum haujanki hausik phauba yaimadi halaktri ibe sama sadu laitafam khandi pakhatpana famnuna laiba ngamdraduna norena thau sabidaba mataudu ubada laikai mi singda hairuge khannuna thoglakpada laikai auto thawani pama thuna magi auto do thawselai aduga ibe sabu ubada pakhatna hairi ine khura yaima manbama labuk lambigi khongbanda targa lehoi amuk sa si ini si haiduna lauri hairak libawa adu tabada ibe sadi kappa haukri adubu masu pakhatna otoduda sattong khattuna lakminari miyamani lairiba khongang pambi adu yaurakpada otodu he khamaga ibe sana prap kum tharaga chensinduna yengbada yaimana khongbanda taduna lairambadu u madu ubada ibe sadi adumak wanthakri mana makeup thoglakpada mayumda miyam tinduna yaimagi mathau mangam pangthoknaba tawduna lairami rati sumagi manakta kaptuna lairami norendi mayam sillang libaduda yauri wakhal hek lakpaga ibe sadi yaimabu kauduna tengthana waina kapai adubu karidi tauni sikhrabadi amuk halakpa yararoidabani mayamna mabu themjeli laikai miyamna murum warisani kaino khura yaimagi misi sibo garina thombadi mali ingakta lambiduda tahawi aduga gariduna mi laitabagi khudong sawa lauraga satkriba oiramganine madu oirabasu asiba masana khongbana taduna lairamlibasibo kamdawna tawriban gyanga tadini fatti mido asuk aloirabasibo hanna yengamna chatkiba ngami nupa amana mukhairi aduni asibada mangje haibadani adubu karidi tawni aikhoina sida thijiluraga
Mana tauzaba na mana pangjasanu. Asumna ngangnariba warisingdo Noren taribani. Adubu mahak kahena kanjinde. Mangonda singnadabasida hena dom nungaina laitoi. Matamdi asmak haukiduna yaimagi surat loikri. Adubu ibesadi yumduda matanta isiksik na lehori. Noong manumidaangi matamni saksaraba matong famongda tumnuna lairiba ibesado sumangdagi kanagumba manakauraki. Tari baranang bo ay nine tolaw ni mapanda. Sumna hanjin kaurak libado tabada ibesa akiba fauki. Paghek tok pangamdi. Sum tasiloraga magi nupai ay magi makhol sumali. Madu tarakpada amuk kihena kiri. Paana nung sibami oirabasu sikrabani kallubada akiba fawi. Adabu yay magi thawai na mapaldagi ningamdana kaptuna hairi. Aybu kigano ay nangonda wa mahaige lakpani. Tuglaune nangbo. Asum na hayrakpaduda ibesa akiba pumba phaisilaga khongthang tapna thangduna mapalda thorakli. Mangala magalloina na yaimana makhwang konduna ngawa fijol sietlaga lairambada ubada akiba pumba mangkiduna yaimagi manakta chenchili. Asumna makhoi ani ahing aduma wari sanaki. Yaimana ibesada mana sikibagi wari pumba liki. Wari do tarubada ibesa asuki matik pendaba nungaitaba fauraktuna yaimada tamoi sokna haiki. Laman kumo liam na tagan umabo. Siyom na hayrak liba magi nupi iwado tabada yaimada hena tauna haplado na norenda laman kumkibani tawaidun. Ngasay digi ibesa na liriba wari do tabada rati amadi laikay gimiyam singdo ngakpa amadi akiba fawi. Adubo asyeng bapumba kang labada rati sumagi mapuro iba na lalo bagini kanduna karisu tawsa ba haysa ba ngamjadi. Laikay miyam dusu sauduna norengi masal laikay sida poloy ba yaroy hayduna rati na mahaki mapangi mising tauduna mataw mangang pangtoki. Numittugi ahingado ibesa na mapalda famduna anagum ba amabong ngay bagum tawi. Ngehaki matong yay magitaway do ibesa ki mamang magtatatlaki. Ngasidi aloy na ba matay manaw anido gi may tongda nungay ba haraw bagi mami tarami. Piensa na nung minado na wari kaya sana raw matong yay manatap na hayaki. Hausikti ay gipihenda ba matalaytri. Ngasida gi ay sa lagi nang sunungay na lay hauro ko. Si haydo na momonok na maginupibo amuktang nung sinayang lamlaga mami sami tawdo na dumagmangkri. Ibiyasasu mangkrabayay magimamido yang lamlaga imong da changki. Famong da tap nakakatuna mamid usenkri. Matanga sida. Awangi ipuwadugi taway hayri bawariyasi losinjari. Amuk kahanabika si envias na mayambu kurumchari.